Nagagi misam taru asi baksang on recover tawba loiraba matungda khosawnaraba sawraba miyamna NPF state headquarter senapati da leibising ama ata thonkhri Coordination Committee Longmai area gi office tagi thadorokpa press statement amada ngasi asumna pali UNC United Naga Council na kaukiba total shutdown adu makoina su sogoli habani Manipur da Naga na taba jaga singda ayuki pung taruk tagi Jun gi tang 13 English ngani ga kun ga taruk tagi na Jun gi tang 10 ga ni thu ayuki pung taruk phau ba habadi punna pung kun ga mari United Naga Council UNC na kauriba total shutdown 24-hour gi haribasi coordination committee longmai area na sogoli hari Naga gi isil inaw brother sing amasum sirs ki pastor sing maralaizadra Naga taru khat kiba masigi damakta peaceful protest amasum asumba justice phangnak pi ki damakta sangsing gidaba khongjang singni hari makhata na makoina hairi matudi citizen sing transport union business amasum educational institution amasum public office sing na hariba pungpham asida shutdown peacefully sathabinabagi damakta observe tamnabagi damakta wafam phongdokpaga loinana mayam puna saruk yaminanaba non violence oina amang ata thuandana public natragana private ki property sing haiba wafam thambaga loinana athingba kyama thamjin khibaga loinana hariba shutdown asigi manungdadi Search ki pre-planned program sing examination duty, medical emergency, telecommunication services, electricity duty, fire brigade, water supply amasum atopa emergency servicing di hariba shutdown sina konsiloi heri Kamjong district ki Manipur gi manung sana leiba koltu hariba kuki village ama ngasi mai thadu ambaga loina na miyoi anina siri heri hariba local source ki matung inadi hariba miyoi ni si leader sing si village head dikon amasum youth club leader sing hari haujikpo ki oinadi satharam liba thaudo si kanana kari maram ki damak satharam mano haiba sapsana khamngamdri grenade pokhai badu lanmi ni siri Jammu Kashmir gi Baramulla district ki Uri sector soidno grenade ama pokhai rakpadi lanmi ani sikri haina officials na phongdokri officials sing du gi matung ina thaudo du dahan Uri sector gi Kamal Kotiye da leibo army ki amamada thokibani makoina ki sang naina pangthokpa khusukhlai sing sisinabigi thabak manungda sinnabigi thabak manungda hand grenade adu soidona pokaira paduda jawan ani sokhi soklaba jawan sing adu khudakta army gi 92 base hospital photki dubu sina purak le haina doctor asina lathokhi haina makoina phongtokli amaromda Jammu district ki border da leiba khun amadagi ngarang motor shell ama phangli haina su official sun phongdokhi makoi nai ki motor shell adu kothe senior khunda laborer kangbu amana thengnarakibani matungna security forcing da pau pirakpadigi bomb disposal squad na asu angam yauduna pokhai ni khri haina official sing duna phongdorakli Amarom dana Jharkhand nongmaina kaptuno halamni Jharkhand gi Hazaribagh district miyoema masakhang da kulai paibisina nongmaina kaptuno halamli haina police na phongdokri police official amana phongdokpigi matung inati nahan numidang pung 13 rom tabada kar so thong marakta thokibani laikhidraba miyoedugi maming Zeki Soni sei kunthra kawi haina phongdokra durum maknaiki Soni Kadermara railway station da satpagi lambi da kar so thong manakta ma ki car gi tayar pokhairakpadigi khamduna leiringada masakhangdaba anina nomoina kaplamani ma khudakta Barhi sub divisional hospital khatkidu sina purakle hena lakthokhiyane su magna phongdorakli Trump na Iran bu helicopter kapkhaibigi maral sikraba matang US Iran kapnakri US na khwaidigi nauna Iran gi mathakta mathang sathaba attack singi laman khumduna region asida US ki tuan ba basing da landakre hen Iran yumsakesa numita phongtokri yumsakesa numita Iran gi Islamic Revolution Guard Corps IRGC naiki US na Iran gi kha thangba sarukta tawkibe attack singi dama IRGC na Bahrain da lebe US ki manga super fleet drone attack tokhi IRGC na Kuwait leba Ali Al Salem air based drone sing sijinaduna target tawkibudana tana Jordan the US Al
Azak base ki mafam mari dasu long range missile sing sizinaduna target tawki hainasu IRGC na phongdoki makata na khatnaba horaklabadi masidagi hena kanba mawngda khut hangani haina IRGC na statement amada phongdoki Middle East the US military ki operation sing yingsilliba US ki Central Command na phongdokibagi matungina US na Iran kapsinba leibak economy ki nungthil pung manga ET 2100 GMT tabda hokheri US Air Force amasum Navy fighter jets singna State of Hormuz naknaba Iran ki air defense ground control station sing amasum surveillance radar laifam singda attack tokhenasu command haki yumjagaisu numiki anganbada Iran ki khatang sarukta Port City Bandar Abbas Quesam Island amasum Shirik Kanti mathang pokhaibagi makhol sing takhi madudagi air defense sing activate tawki haina state news agency IRIB naki marasida US ki forcing na zang siriga masum Quesam na tuan mafam sing attack tawduna Shirikta telecommunication master ama akai itoi thukun ki amasum water tank ani mangtakan ki pung khara leraga kamana Iran ki mathakta air strike sing chathawa loidi haina phongtokhi paudo asum bani haina IRIB na swaiki Strait of Hormuz ta US ki Apache helicopter ama Tehran na kapthakri haina US President Donald Trump na claim tawkraba amasum yamna kanba paukum pigani haina su wasakraba matung Iran da US ki khwaidigi nobu attack sing mathang lakpani aikhogi yamna sophisticated oiba Apache helicopter singi manungda ama Strait of Hormuz mathakta patrolling tawringe haukiba hingda Iranian singna kapthakri haina engonda haujik tamla I haina Trump na Truth Social da post amada phongdorakhi aircraft adura tongkiba pilot ani karisu tawdi amasum sokti haina Trump naiki punama oiduna su United States na tangai fadan attack asigi pakum pigadabani haina mak naiki adumainamak military source ama palladuna IRIB news agency naiki haukiba pung kunga marigi manungda Strait of Hormuz mathakta offensive aerial military operation amata satakidi kariguma yekna bana military helicopter ama kaibi giming atopa mang takpagi thong sing satharakabdi sabsana khut hangani hanasu source adunaiki US na air strike sing satakhraba matung ngahak leraga Iran gi foreign minister Said Abbas Araksina Iran attack natragana ki halakpa amata pakum pidana tokloi hainasu warning pikhi lanphamna kyarak hana mai thiraba phawbada US na ikoi ki aset phirepu sangyeng tawri haina Araksina X teikhi nakhoi shape oiba pamlabda ikoi ki reason sokano mapalamdigi khuthingjilakpa sing awaphamna tabigi chapter kya Persian Gulf ki history da laikri haina makhatana sumang naiki Tentang na sumna miyam da thamjaram ge duga hauja koina ti miyam paus mata se lusinjara ge mas makhata bana update miyam punang amina se